ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯚꯤꯌꯨꯋꯔꯁꯤꯡ ꯆꯥꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯍꯥꯎ. ꯑꯍꯥꯟꯕꯃꯛꯇꯗ ꯁꯅꯥꯊꯣꯏ ꯃꯨꯛꯕꯥꯡꯁꯤꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯗꯒꯤ 3K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯉꯝꯖꯔꯦ. ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯣꯏꯖꯒꯦ. ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯃꯈꯥ ꯇꯥꯅ. ꯑꯗꯨꯗꯤ ꯆꯥꯎ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯇꯧꯔꯤꯁꯦ. ꯑꯁꯤ ꯈꯔ ꯊꯦꯡꯉꯦ. ꯁ꯭ꯋꯥꯟꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯈꯔ ꯃꯤꯁꯦ ꯇꯨꯝꯕ ꯉꯥꯏꯔ ꯇꯧꯕꯗꯀꯣ ꯄꯨꯡꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ. ꯁꯤꯗꯤ ꯑꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯗ ꯍꯥꯟꯅ ꯏꯟꯖꯔꯛꯀꯦ. 3K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯍꯔꯥꯎꯕ ꯑꯣꯏꯅ. ꯌꯥꯏꯀꯣ ꯃꯌꯥꯝ. ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯚꯤꯌꯨꯋꯔꯁꯤꯡ ꯆꯥꯔꯕꯅꯤꯅ ꯑꯩꯁꯨ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ. ꯍꯥꯎꯏꯅ. 3K ꯌꯧꯕꯤꯔ ꯀꯩꯅꯣ ꯍꯥꯎꯋꯦ. ꯍꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯈꯪꯉꯦ. ꯍꯥꯎꯋꯦ ꯑꯇꯩꯗꯣ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ. ꯍꯥꯎꯋꯦ. ꯐꯖꯅ ꯍꯥꯎꯔꯦ. ꯆꯥꯔꯤꯉꯩ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯉꯥꯍꯩꯁꯦ ꯃꯥꯒꯤ ꯃꯊꯥꯎꯁꯦ.
umoja sa ba ta làm sao mà mất rồi sang moro da umo sih saya ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ